ꯑꯕꯣꯛꯀꯤ ꯃꯆꯤꯟ ꯇꯥꯕ ꯐꯪꯈꯤ ꯅꯪꯒꯤ ꯑꯕꯣꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯩꯁꯨ ꯈꯪꯕ ꯌꯥꯎꯏ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯕꯁꯤ ꯑꯕꯣꯛꯅ ꯇꯥꯛꯄꯤꯈꯤ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤꯅ ꯃꯤꯇꯩ ꯄꯨꯝꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯤ ꯍꯥꯏꯅꯔꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯉꯥꯛꯄꯤꯔꯤꯕ ꯀꯪꯂꯩꯄꯥꯛꯇꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤ ꯀꯌꯥꯗ ꯄꯦꯟꯖꯈꯤ ꯏꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯋꯥꯈꯜꯅ ꯉꯥꯟꯕꯅ ꯁꯥꯒꯠꯆꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯔꯥꯎꯖꯕ ꯑꯩꯒꯤ ꯄꯦꯟꯖꯕ ꯑꯗꯨ ꯑꯃꯨꯛ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯡꯈꯤ ꯃꯇꯧ ꯀꯔꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯥꯝꯂꯕ ꯁꯛꯇꯝ ꯑꯃ ꯊꯥꯔꯛꯈꯤ ꯋꯥꯍꯩ ꯈꯔꯗꯒꯤ ꯑꯣꯏꯕ ꯆꯤꯊꯤ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤ ꯍꯥꯏꯅꯗꯤ ꯏꯔꯛꯈꯤꯕ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯒꯤꯗꯃꯛ ꯑꯩꯅ ꯄꯩꯁꯥ ꯊꯥꯈꯤꯕꯅꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇꯁꯨ ꯏꯄꯥꯅ ꯄꯩꯁꯥꯗꯣ ꯁꯦꯝ ꯁꯥꯍꯟꯅ ꯅꯪꯒꯤ ꯃꯐꯝꯗ ꯊꯥꯈꯤꯕꯅꯤ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯔꯧꯕꯅꯤꯀꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯨꯕ ꯏꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯃꯔꯤ ꯑꯗꯨꯁꯨ ꯇꯠꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛꯇ ꯍꯥꯏꯖꯈꯤ ꯑꯕꯣꯛ ꯑꯩ ꯀꯪꯂꯩꯄꯥꯛꯇ ꯆꯠꯀꯦ ꯏꯄꯥꯒꯤ ꯈꯨꯕꯨꯜ ꯏꯔꯨꯒꯦ ꯑꯕꯣꯛꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ ꯆꯠꯆꯨ ꯅꯄꯥꯕꯨꯡꯒꯤ ꯈꯨꯡꯒꯨꯜ ꯏꯔꯨ ꯀꯪꯂꯩꯄꯥꯛꯀꯤ ꯂꯩꯃꯥꯏꯗ ꯈꯨꯡꯒꯥꯜꯂꯤꯉꯩ ꯂꯥꯏꯕꯛ ꯐꯅꯒ ꯀꯪꯂꯥ ꯂꯩꯐꯝꯅꯤ ꯊꯧꯅꯤꯖꯔꯨ श्री श्री गोविंद जी की सभी खोजें ताजर पुक्चब की बात याद रो है नंग पा इपादुगी ममिंग दी नंग खंग चिट्ठी इधर रही तंपा जस तंपा चिट्ठी अदो इमागी सकम अमगलवेना अपिक पखाव मसांदा हातुना पुरखि अदु होटल चलांग बगदा मफम खंदर मांग अदु उसकसी कति सिंगनो आई कति सिंगने कति वागना आई हाइजवा मतम हाय नंग हाय नंग या आई यस महाकी मजान हाइदो मतम खर लेबे यानो खतम सिन मपा मजा खंगबदि मतम नु प्रोक्स नंग हाय खुदिमो इन यादो अदु वै मांगै नंगी पादा रिटियर जसने मकुसम ꯌꯥꯝ ꯆꯥꯎꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯤꯒꯤ ꯑꯁꯨꯛ ꯌꯥꯝꯖꯒꯅꯤ ꯌꯥꯝ ꯃꯥꯡꯒꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯪꯒꯤ ꯏꯄꯥꯒꯤ ꯃꯤꯁꯛꯁꯤꯡꯕꯨ ꯅꯪꯕꯨ ꯇꯥꯗꯨꯅ ꯈꯪꯅꯒꯦꯕ ꯅꯪꯕꯨ ꯑꯩ ꯉꯝꯒꯅꯤ ꯏꯄꯥꯅ ꯅꯨꯡꯁꯤꯅ ꯆꯩꯈ꯭ꯔ ꯃꯤꯆꯩꯗꯣ ꯑꯩ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯌꯦ ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯏꯕꯥꯏꯒꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅꯅꯦ ꯀꯔꯤꯒꯤꯅꯣ ꯇꯥꯟꯅꯔꯨꯁꯤ包夜，我让你们等着。
신경 많이 오는 아이고, 가만히 안 생각하잖아. 왜 사람이 육민이 아이 뭐라봐? 생각은 또 이거. Ayah, betul ni sih. Nang kita lah isi kari, kita nak koi kari, awal apa lagi kis ini? Aduh di kari itu tu ayah. Pau nu ayah. Kari pau nu ya. Aduh ni apa? Oh. Kaya gino naman kami minubo. Pero gano'n na lang kaya gano. At ito ko yung awar pa makilay ka naman kaya yung na yung kaya na late kaya ito na. Nang sili ko mura na magyan dati. Masak matau fazai in tapi rasi lain. Anda sana na kari kung tam ham sa diyan khanjali masa. Ay, hindi naman hindi ko ito panguli. Sana nupi masa si sana isa dam thambi dura. Metro ba minai dum thambi dura. Minai dum thambu na sana iso to ba pakamanga. Ay, ngay ko. O sige, matamda mo, kami ang magiging malakaw. Kinabagkari mo na ibagi. Ningthaureal magi arui ba pathong pangshu mong gilay ba nang video chani ko chakni ba magi punsi arui ba pathong shu mong gilay ba ingi ga ko masya na to ga si chana na amna magi pati pamna ba sinagi he ba kari lagi ne moran ba Sumi. Sana yang sumi sa. Ano ni ga sa? Pokoknya ada. Lain sa. atanga bo Anh là cái gì mà nó xí đấy nó anh là một cái nó cái nó sẽ cái gì ui nó là những
wali ngasi ay ba mi si lagi nangi nama kali be ba ay say nang buhay ko pa nangi paumihay ka lagi mo ay makoy ni sila nang kay umi na ba yung nabumihay na ngada ba niko ay kinuyo ba ay kurang ba nakoy na kasi ay kamu siya man ba ay ko yung lo tapos yung lo kaya na hagit at din ako itatalo na ko ay ihapon na tayo paano siya na ko na igipon sige lang ko na ba nito yang ka na hulog ko sabi 나 그런 게 있잖아요. 하고 뭐 그냥 많이 보내요. 나 진짜 들어. 난 아빠 없어. 나 뭐. 나도 그만을 못하는 것으로 계속